ngasi nungdara phone ki tongan tongan masi phone singdigi maroi ba pausing khonga charakana mayam da share tawzigi ahanbada government college ki oja sing tare suba PAP dabagi oja sing ngasi dagi sit in protest sathaba hokre sarkar gi college oja singda UGC gi tare suba pay amade regulation 2018 asi phangalu haidun oja singna taksinduna lakpabu sarkar na thabo oina pangthok taba asida yamna kana yaning da phungdok tuna college oja singna ngasi dagi hauna narem thong da leiba NG college complex da sit in protest sathaba hokre khongjang asi Federation of Government College Teacher Association gi makhada sathakibani federation asigi secretary Somarendro na permission da phungdokibadi state cabinet na sarkar gi college oja sing 7 suba PAP gani haiduna warep lokiba tha manga sure association asigi makai digi so hokiba January taraga mathoida sarkar da ultimatum ama pisinduna January 13 fob gi manungda tare suba PAP biu natrabadi makha taba khongjang changsin gani haina pisin kiba leire adubu ngarang January 13 fob da sarkar na thabu oina pangthorak trabani makha tana oja singna sit in protest ki khongjang asi chathanaba phirep laure oja singna taliba dabi asi phangdriba fob democratic oiba khongjang makha tana changsin gani state cabinet na warep laukraba fob da thabu oina pangthok taba haiba si lebak thibani loinana sarkar na oja singbu karisu leitana hanthana khanbagi thawong asibu pendabasu phongdorakli satharak poina Manipur top channel gi atopa maruiba pawkhra namo education minister ni school sing yengsinkhre ngarang digi hauna class 9 digi 12 fawa physical class haukraba matungda ngasi education minister S Rajena tongan school kya gi phibam yengsinkhre ngasi minister Imphal West district ki manung sana sagol tongbada leiba recent higher secondary school awang khunau da leiba o Gokulsand High School, Langjing Achawbada Laiba, Langjing High School, Manipur Technical University, Tagyelda Laiba, Model Higher Secondary School, Sagolbanda Laiba, Kebol High School, Oripok Laiba, Ebotonsna Higher Secondary School, Amadi, Lilangsing, Kongnangkong High School Nasingbada, surprise visit on the Yangsinduna Ozasingna, Lairik Takpi Begi, Mawong Motokaya Yingsin Hianasu, Paushina Makatanas Phongdorakli. Makasa trakpoina tentakna atopa maruiba pawamana CM Birena asoba thaudang lauduna Mumbai Manipur State Guest House ama sagadori BJP na lusingmo Manipur Sarkar asina Manipur miyang gidamak yaifa thaurangi thabak paikhalakpagi manungsana Maharashtra State ki maruiba mafam ama oiriba Mumbai da Manipur gi miyamna matam gi oina analayeng amadi atai hiram kayaga mari leinana satpa matamda laifam leitabagi awaba yamna sauna mayuknaribasi kokhanabagi damakta Maharashtra gi Mumbai Manipur State Guest House ama sanabagi thaba Chief Minister N Biren asoba thaudang lauduna honagadori State Guest House sagadoriba mafam asi Mumbai gi sector 13 Khargar Navi Mumbai City dane Guest House asi sanabagi damak lam square 5,000 gi saruk Maharashtra government piduna lamgi allotment amadi mari lenaba lokhatpham thokpa thabaksing loishinduna leire pausi asina phangba pawgi matung inadi Mumbai gi Navida sagadoriba Manipur gi State Guest House asi sabagi thaba Industrial Development Corporation of Maharashtra Limited CIDCO na tawgani masigidama Ernest money oina lupa lakh 13.09 CIDCO da Manipur government ki mekedi ki deposit tawkhre haidina su pausina su makhatana su phongdorakli Makasa tharakpoina to papawa manamo hanagi MLA kiebagi yumda numai kapsinba bom langsilamagi mayokta protest tawkhre lanai nungaina daba amata leite ki halakpasu leite keba thasigi kunga taruki numidang pung 9:10 tabada tera sapam leirakta leiba pasoi kendragi hanagi MLA sapam kunja kesor kiebagi yumda masak khangdabasingna numai kapsinduna amadi bom langsinduna attack torom kibabu yaningdaba phongdoktuna ngasi nungthil pasoi kendragi tongan ba mafam singdagi lakpa maira paibi singna kibagi yumgi get mamangna protest tawduna tongan ba kholau sing laukre protest saruk yakibi tera lokrapam laikai aribam radarani na phongdokibada hanagi MLA kibagi yumda nongoi kapsin ba madi bom langshin bagi thaudokta senabasing sarkarna athubada phabiyu niti niyam sumdaba miyoibagi saja satabasing fagatnaba khonabada miyamna mateng pangbiyu haiki Thaudo asigi matangda kebana phongdokibada
मा kala nai nuai na taba laite kana gomba amatana ki halak pasu laite mamang da thika tawringai digi satnabi ama oina percentage PU haina tawrami haujikti rajniti yorakhibadagi amata laitre senabasing fagalakani haibagi Manipur police ta thajaba thami haikenasu pausinasu makhatanasu phungdoragni adu loisilakpoina amasu makhasa tharakpoina Manipur top channel gi mekedi gi ngasi gi COVID-19 update mayam da share tawjage Government of Manipur COVID-19 Command Control Room dagi thadorakwa press release number 309 ngasi gi pung manga foke update mayam da share tawjage punna miyoi ngasi Manipur da miyoi taraga manga COVID-19 na positive ohankre general population dagi miyoi taraga manga si miyoi manga amana nupani miyoi tara amana nupini makhoi singsi Imphal West dagi amani Imphal East dagi ahomni Bisnupur dagi anini Kaksing dagi amani Sursampur dagi anini amasum Tamenglong dagi tarukni sohairi makhoi singi lokhat pamtokpa siksing thorang khodimak loinamak lokhat kre hainasu press release na makatari ngasi su lebok phabadagi Manipur da pungkun gamari sida miyoi amata sian kidre adobo punna sian khiba miyoi masingdi jahum ko humdra sukre amasung ngasi lebok phabadagi negative oiraktuna Manipur dagi pungkun gamari da miyoi supnagi kun go humdoi research tawkhre makhoi singsi home isolation dagi kunni siri dagi amane amasum lanba dagi anini sohairi aduga hauji state ki oiriba recovery rate si yamna sintha ningai oina 98.19% laidi hainsu press release na makhata tana su phungdorakli makhasa tharak poina to pamaroiba pawkhra mayam da share tawjramge am sinel sigi mekedi request tawjuri khudak to oina phangba paw oina tawbuna mayam da si thumbnail sida hana hapsai haibagi damakta kona pathorak pasigi mayam sigi damakta ngakpi gani aduga mayam sigi akhoi gi Manipur gi board ki oina dinate sigi central Board of Secondary Education gives sigi board exam si class 10 amasum 12 kisi exam date si mayam lagliba February gi tang anida announce torgan have a pawma phangi aduga masi Union Education Minister Ramesh Prokyal nisangna mahakna CBSE Sahodaya School Drive Interaction tawu matamda phungdokhibani hainasu pawsna su makhatana phungdorakli am sobibiya de pawsu tentak na hapsaramage adugo yamna nungaitaba thawdo amana mayam ngasi hauji Nagaland gi Chief Secretary Temjen Toy mak laikhitre hari maki residents ko himada si Thursday numita mak si matam kuina dagi cancer na adun lerakpani swari mak sahi yangkhai ga tare suraba miwe mani mak toy si ma gi lung cancer si hana suffering toroga lai adugo mak si Delhi gi hospital amada treatment tawduna chathrakibani swari aduga toisi Nagaland gi Chief Secretary in March 2018 dagi purakhibani hari sarsuina aduga mark si IS officer oina 1989 gi base ta yaukibani aduga mark na pokpugi matamsina 1964 ni haina su haire aduga ki Nagaland gi oiba tongan section kya dagi nungaitaba kya amarum su phungdong narakli Doma aina pa species pathoksa ki biso ki bulan ki pkia yars mem ngak pigani aduga sigi thumbnail na happy happy tam mem sobi roi paw chu ta ki oina phangmana maromoidana tawbani aduga ma ana we happy e paw hek lakpuga mem na yari bam kai thunangana update picture ke hajiki oina di Manipur top channel gi mekeri ki kindness and thank you